Hadiah. Kita bentar kemana enggak? Oh, tak karışık. Kenan. क्या भी नहीं देख रहा है हौसला क्या हाँ ग्रेजुएशन में कहीं नहीं सब बोल दिया कहीं कॉलेज क्या आर्ट्स साइंस का खत्म कर दिया Orang tok roman.
짬소라고. 짬소 두 장. 도로에 왔더니 아. 그러니까 무슨 얘기하면 거기로 가. 이비면 볶음밥 봐. 콩밥도 빠를 수 있어. 아, 콩밥도 빠러 오길라. 너무 설레십니다. 불알아. Tadi yang apa ni zaman ni? Saya kan tua yang. 이만 하는 거야. 이건 너무 안 좋네. 지금 많이 저거
엄마, 엄마, 엄마. 짠해. 나랑 좀 찡찡. 그냥 내 올라 떠올라. 찍으니까 이게. Apa balik? Semana mama. Amat terus sudah. Ayo sini lagi. Yang tipu, ada macam dah punya sini. 이까이티. ꯃꯌꯥꯝ ꯄꯨꯂꯞ ꯉꯁꯤ ꯎꯅꯕꯁꯦ ꯑꯩꯒꯤꯗꯤ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯥꯎꯗꯕ ꯁꯨꯃꯥꯏꯅ ꯑꯗꯩꯗ ꯑꯩꯅ ꯌꯨꯝꯗ ꯇꯧꯗꯧ ꯁꯣꯛꯇꯦ ꯉꯁꯤꯁꯦ ꯑꯗꯥꯏꯗꯨꯝ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯨꯝ ꯐꯩ ꯑꯩꯅ ꯂꯥꯛꯄꯗ ꯑꯩꯅ ꯂꯣꯏꯅꯗꯤ ꯑꯩꯅ ꯉꯝꯄ ꯅꯠꯇꯕꯅꯤꯅꯅꯦꯀꯣ ꯄꯨꯂꯞꯀ ꯀꯧꯔ ꯇꯧꯕꯗꯤ ꯑꯩꯅ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩꯅ ꯆꯠꯂꯨꯕ ꯃꯐꯝ ꯑꯃ ꯑꯅꯤꯗꯨꯗꯒꯤ ꯑꯃꯈꯛꯇꯪ ꯍꯥꯟꯅ ꯈꯪꯒꯜꯂꯣ ꯑꯗꯨꯒ ꯀꯥꯏꯅꯣꯝ ꯆꯠꯁꯦꯅ ꯇꯧꯔꯒ ꯁꯤꯗꯩꯁꯤꯗ ꯆꯥꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯇꯕ ꯈꯔ ꯆꯥꯃꯤꯟꯅꯔꯦ ꯑꯩꯁꯨ ꯄꯨꯟꯁꯤꯒꯤꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤ ꯏꯁꯣꯔꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤꯀꯣ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯃꯄꯨꯅ ꯆꯥꯟꯕꯤꯗꯅ ꯌꯨꯝꯗ ꯍꯟꯖꯜꯂꯒ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯅꯕꯗꯣ ꯊꯨꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯏꯅꯦ ꯏꯟꯗꯣꯜ ꯏꯆꯤꯜ ꯏꯆꯦ ꯃꯌꯥꯝꯁꯦ ꯑꯩꯅ ꯏꯆꯥꯁꯤꯡꯗ ꯑꯩꯅ ꯄꯥꯎ ꯄꯤꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯤ ꯐꯤꯕꯝꯁꯤꯅꯅꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯍꯦꯛ ꯆꯥꯃꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤꯁꯨ ꯄꯨꯂꯞ ꯂꯥꯛꯏ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯁꯨ ꯄꯨꯂꯞ ꯂꯥꯛꯏꯅꯤ ꯃꯣꯏꯁꯨ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯆꯥꯕꯁꯦ ꯑꯗꯨ ꯀꯩꯅꯣꯅꯦ ꯅꯤꯉꯣꯜ ꯂꯩꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯁꯥꯒꯩ ꯑꯃꯒ ꯃꯔꯤ ꯆꯦꯠꯁꯟꯍꯜꯂꯤꯁꯦ ꯅꯤꯉꯣꯜꯅꯅꯤ ꯂꯨꯍꯣꯡ ꯈꯣꯡ ꯇꯧꯗꯣꯏꯅꯤꯗꯅꯀꯣ ꯑꯃ ꯏꯆꯥ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯁꯦ ꯂꯨꯍꯣꯡꯅꯤ ꯍꯥꯏꯁꯦ ꯃꯔꯤꯁꯦ ꯁꯨꯝ ꯁꯥꯒꯩꯗꯒꯤ ꯁꯥꯒꯩ ꯑꯃꯒ ꯂꯩꯀꯥꯏ ꯑꯃꯒ ꯃꯔꯤ ꯁꯥꯒꯠꯂꯤꯁꯤ ꯅꯤꯉꯣꯜꯁꯤꯡꯁꯤꯅꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯗ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯡꯖꯦꯜꯁꯤꯁꯨ ꯅꯨꯄꯤ ꯃꯌꯥꯝꯁꯤꯅ ꯃꯥꯒꯤ ꯃꯄꯥ ꯃꯥꯅ ꯂꯩꯔꯨꯕ ꯍꯣꯡꯉꯨꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯃꯔꯤꯁꯤ ꯀꯟꯁꯜꯍꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟꯗꯁꯨꯅꯤ ꯇꯥꯡꯈꯨꯜ ꯅꯤꯉꯣꯜꯅ ꯑꯩꯈꯣꯏꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯃꯩꯇꯩ ꯅꯤꯉꯣꯜꯅ ꯇꯥꯡꯈꯨꯜꯗ ꯃꯌꯨꯝ ꯄꯥꯟꯕ ꯂꯩꯗꯅ ꯁꯤ ꯇꯧꯋꯤꯗꯅ ꯁꯤꯅ ꯃꯔꯤ ꯆꯦꯠꯁꯟꯍꯟꯕꯒꯤꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯁꯦꯡꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤꯅꯤ ꯄꯣꯛꯃꯤꯟꯅꯗꯕꯒꯤ ꯋꯥ ꯅꯠꯇꯕꯤꯗꯀꯣ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯅ ꯉꯁꯥꯏꯒꯤ ꯂꯩꯅꯔꯤꯕ ꯃꯤ ꯑꯃꯒ ꯂꯩꯅꯔꯤꯕ ꯃꯔꯤꯗꯨꯅꯅꯦꯕ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤ ꯃꯌꯥꯝ ꯆꯨꯝꯅꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯃꯤꯑꯣꯏꯕꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯤꯑꯣꯏꯕꯒꯤ ꯂꯩꯅꯔꯤꯕ ꯃꯔꯤꯗꯣ ꯃꯗꯨꯕꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯕꯅꯤ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯒ ꯄꯣꯛꯃꯤꯟꯅꯗꯕ ꯅꯠꯇꯦ ꯏꯐꯨꯔꯨꯞ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯏꯔꯝꯗꯝꯒꯤ ꯃꯆꯥ ꯑꯣꯏꯕ ꯌꯥꯏ ꯑꯁꯨꯃꯥꯏꯅ ꯄꯨꯜꯂꯤꯁꯦ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯃꯌꯥꯝꯒꯤꯁꯨ ꯀꯌꯥꯔꯛ ꯁꯨꯕꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯇꯧꯁꯦꯀꯣ ꯆꯥꯃꯤꯟꯅꯔꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯌꯥꯝ ꯆꯥꯎ ꯇꯧꯏ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯨꯔꯒ ꯑꯩꯉꯣꯟꯗ ꯁꯤꯅ ꯈꯔ ꯁꯥꯟꯇꯤ ꯑꯣꯏꯅꯦꯅ ꯂꯥꯛꯄꯅꯤ ꯆꯨꯝꯅꯒꯤ ꯐꯝꯃꯒ ꯌꯨꯝꯗ ꯂꯩꯗꯧ ꯁꯣꯛꯄꯗꯦꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯁꯨꯁꯤꯡꯁꯤ ꯃꯥ ꯂꯥꯏꯔꯤꯛ ꯇꯝꯕꯤꯕ ꯃꯌꯥꯝꯁꯤ ꯐꯖꯅ ꯇꯝꯁꯅꯨ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅꯁꯨ ꯌꯥꯏ ꯊꯕꯛꯇꯤ ꯆꯥꯝꯃ ꯂꯣꯏꯕꯣ ꯏꯃꯥ ꯃꯕꯨꯡꯁꯤꯡꯒ ꯄꯥꯏ ꯑꯃꯨꯛ ꯍꯦꯟꯅ ꯐꯝ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯕꯅꯤ ꯌꯥꯏ ꯆꯍꯤꯒꯤ ꯈꯨꯗꯤꯡꯒꯤ ꯀꯥꯈꯠꯄ ꯑꯣꯏꯀꯣ ꯑꯋꯥꯠꯄ ꯂꯩꯇꯅ halappo isnuko 제가 다다
수고하시라. 네, 일단 이쪽이야. 네, 저도 나만 나만 잡고. 몽골에. 이거는 좀 가봐요. 수고하시라. ngoài phở cơ hội của Ờ, quẹo dạ. sẽ vào đông 떠우지게. 잠깐만, 신문이 잠깐만.